Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maruoiba pau. Bisnupur Jilagi Nambol Savalekaida Assam Rifles Chatakiba Ambus Aduga Mari Lenena Security Force na Chingnaba Mu any Fare. Lebasigi Miam the Chowna Kanaba Pigadaba Next Generation GST Reform Haying the Gichanaba Horakani Amasung Pradhamantri Narendra Modi Hari Varadasi Ing Lissing and Nifutere Fawu Manu the Mapung Pana Chakot Amadi Moromdom Lepchabaleba Ama Ohenaba Mangrom the Changsili. Bisnupur Jilagi Nambol Savalekaida Second the Bakulai Pibas in Chatakiba Ambus Aduga Mari Lenena Security Force na Chingnaba Mu any Fare Police ki Pound High how could Irai Numita Nambol Savalekaida Assam Rifles ki Matak the Chatakiba Ambus Adugi Matung Tarapada Bisnupur Jilagi Santipur Amasung Isoki Akoipe Papam Singda Parks and Nati Humbagi Tabak Chataki Maduda Chingnaba Mu any Makata Namasak Hangdopang Nabab de Paki Tibu Humbagi Tabak Chatakiba Aduda Ambus Aduda Sinabo Orangani Chingnaba Maruti Van Amasu Mutum Yangbi Ward number 1 dagi Funky Security Force na Tizen Bagi Matung ina Fagalaba Gari Adu Tongan ba Miu Singi Mingda Leramba Tengnaki Maram Aduna Hiramasigi Matangda Aseng ba Amak Kangdok na ba Tizen Bagi Tabak Chatari Pao sina makata na high rise asigi tongan bazila singda security force na ti humbigi tabak lep na chatari intelligence gi fangba pao gi matung ina Imphal is ki kongbar lashram lekai crossing da achat o sing check to bada aina tinkraba lalo RPF PLA gi miyo ama fagat ki farba miyo adu kongba khetri lekai digini Hauki ba irai nimita Bisnupur Jila gi tronglaw bi awang lekai digi pripa ki miyo ani faki farba miyo ani adu ningthokong maya lekai gi Ward number 12 Masung Tokong Matak Ward number 3 Degini Musing Asi Tronglaw Bigi Akoi Beda Leriba Micham Yam Tukan School Amasung Karbatoriba Musing Degi Nam Hadna Sel Kaibeda Chenabani Hairi Security Force na Imphal West ki Pasoi Police Station ki Manung Chanba Mapam Sing Dati Humbiki Tabuk Chata Bada Miyo Ama Kuzukula Kayaga Konana Fare Miyo Adu Tagel Kolom lekai dege hozigna Urembam awang lekai de lebani hari mi adu dege magazine ani SLR rifle ama 7.52 mm gi kapa yariba maru ni futaro instas rifle gi 5.56 mm gi kapa yariba maru kuntra 303 rifle maru taratret AK maru ama yauna ade polom kya phangki amarom da Jiribam gi Bora Bekra Police Station manung chamba Yatrapur Kulga Faunaba Lambi degi tongan ba Sapon Cape Kunmathoi da hapna thamlamba brown sugar gram chani nifu phagat ki Manipur police na motor vehicle gi niyam kaina gari thori basing mathakta drive makhata na chathari Raja Sarkar gi additional chief secretary TCI amasung principal chief conservator of forest amadi head of forest Force Anurag Baspai na Kamjong Jila da chatuna tongan ba scheme amasung project singing sinkhre ma ki khongchit adu da Conservator of Forest Eastern Debala Leifrakpam Handloom Amadi Textiles ki Director Elangbam Jiten Amasung Kamjong Jila gi Deputy Commissioner Rangna Mai Rang Peter Su Loinaki Khongchet adu Dasri Anurag Baspai na mapum adu da Khundari ba Khunja Singi Punsi Mahing Fagan na Community Reservation of Forest ki Maruiba Sing Kangan ki Loinina Khunja Singna wa marang kaina thana basu Khunja Singi Puning Kingshin ki Ecotourism ki matang da Singcha Community Hall da pangthokiba mipam amadasri Anurag Baspai na Zila adu da leriba miyangi khutsa haiba amasung semilon fagana na ba ecotourism gi piga ba khudong chaba kaya gi matang dasu khangan ki masiki matakta lamkoiba singi puning jingsina ba infrastructure faganan ba pakat pa ba project singi matang dasu khunja sing da sandok na taki Kamjong Zila da pakaliba project singi matang da zila gi thak da leriba officer singa famya duna Wafung kaya khanaki mipam aduda additional chief secretary Anurag Baspai na zila aduda udyog lingba amasung pamlo ubagi khongthang sing paikhatpana khunja singi punsi meng fagana na ba wafung kaya su khanaki khongchet adugi saruk amu oina Nation First at the rate 75 campaign ge makada self help group humbudra manga lingkhatpa mini food unit amasu Sri Anurag na hogdoki tungda Sri Baspai na Bungpa Kolenda nauna sagadaba awang nongpok Bharata phangba yong makhal ama oriba hulo jibongi conservation amadi breeding center amasung lesem khulda fisabi singi kaman workshed sana bigi jatra suhunki Pradhan Mantri Narendra Modi na Goods and Services Tax GST gi matangda nauna lokolakpa khongthang Next Generation GST reforms na leba asik miyam da chawna kanna ba piragani hayengdigi chanaba hogodoriba GST reforms asina
Miyamna nongmada tangai fadina sineba polam singda loramba tax sing hanthalagani hiramasing machangda Manipur University gi Department of Economics ki Associate Professor Dr. Hanjabam Ishosandra Sharma hai anoba GST reforms asina miyamda kanaba pibu galunana tax tivegi niyam sing laitho lagani mahakna hai Anauba GSTC Bharat ki semilonda achauba mayon porakadaba tax reform amani GST 2.0 hairaga khangnariba asina tax ki chanapathap laitho hanbada natana prajana nukti gi sizinaba changda yadaba polam sing like laisu tambagi haksel gi lau singubagi polam singda 0% natraga 5% khakta tax lauduna polam sing asi ahongba mamalda phanghandauri amaromda karbar machar tauba MSME singda anoba GST sina karbar tauba nungainaba achauba lambi ama pibire nisa amasung luxury item singda chauna 40% tax impose tauduna sarkarna masigi polam sing asi sizinabada pungning thogatre GST 2.0 si unified simplified tax regime ni Pradhan Mantri Narendra Modi na chai humudra manga mapung pharapagalun na leba sta seba saptahi gi thorum pangthoknari Pradhan Mantri Narendra Modi gi lengak sasan asina miyam amasung leba asigi damukta kathopgalun na lawriba thodang busu thaganarakli Sri Modi na luchingba sarkar asina pangthopa thabak thorum singbu singthaduna mahaki mafamda ikai khumna utpa oina seba parba thorum asi nimit tara mangani chupna pangthokli Pradhan Mantri gi thabak thorum singtharaduna leba asigi saknaraba miyo kyana mahapu thagatpa phungdorakli leba asigi policy think tank ambassador Dr. He has also made sure that the foreign policy serves the interests of the weaker sections of India. More recently, he has said he will never sacrifice the interests of farmers or people who are small and medium entrepreneurs. Tabiriba Pawasi Akasvani Imphal Degini. Pradhan Mantri Narendra Modi na haidi varat ing Lisingani ni futer fawgi manungda mapung phana chakhap amadi moromdam lepchaba leba ama ohena ba mangnom da changsili leba asina mapan leba singda mipal tangba haibasi khwairi gi chauna yekna ba amani Gujarat ke Wafnagar da pangthopa thorum amada wangang na Pradhan Mantri na hai Inglisingani ni futer tadi Malengi Maritime Trade varatna hojik lawri ba phibamgi saruk ahumda hengap ngamlagani ngasi phongba pause singi maru oiba pawge dama hojik Mangsatabam Premananda leire Premananda Ksh.Chitrabhanu Governor chair logduna khwadigi wangba thaki security infam pangthokiba ambusta laikhiraba personal anida governor na luchingduna aroiba ikai khumnaba utkhiba ainkana mitop changsilakpana laibaga sigi oirakliba figomgi matangda thizinaba committee sembada union cabinet na ayaba pikhibagi pauna ngasi phonga pausi singda maroiba pau oiri laikhiraba jawan anigi mfamda ikai khumnaba utkre Maruti van ama fangkre lak manga gi ex gracia lauthokre haina sanga express manipuri da ahan headline tori Pawasi galoinana Nambol area gi mafam mari da wakan mifam famkre rally chat kre haina pong mafam da ahan behet lamai da fongli ambusta lekhiraba AR gi personal anida governor na luchingduna aroiba ikai khumnaba utkhiba gi pawasi huyanlan paw pong mafam sanga express English morning bell amasung people's chronicle da su ahan lamai da fongli pawasi sana lebaktana Nambol ambusta sizina kiba gari chingnaba ahung wa hangkre ex gracia lauthokre governor na security review pangthokre Red laying ceremony the Sarugakre Hain Ahan headline Tori. Governor Panduna Ladiba pension sing atuba the Pitok Navakangan Kre online pension processing system atuba the loans Taugadari Haina Sanalebak Anishu headline Tori. Pawasi Huyanan Powder so Ahan Balamida headline Togduna Fongli. Huyanan Powder Ambus Matungda Governor Chair Logduna Quite Wangba Taki security meeting Pangtokre Governor Hauzik Oriba security Fivum review Tokre Jenabasing Atuba Kangdongnaba forcing kusamnanaba kanakre haina ahan headline tori sanga express english da tumuyol khulel drug case kamari lainana lupa koti manga henbagi malchang fajinkre haiba pauna ahan headline tori pawsi people's chronicle so ahan lamai da fongli ainkana mitop changsilakpana oiragliba fionggi matangda thizinaba awangba thaki committee ama sembada kendra sarkarna ayaba pikre haiba paw people's chronicle amasung morning bell da su ahan lamai da ahan ba amasung anisuba headline tawduna fongli Chitrabhanu Tagachari Premananda Aroiba Damaruiba Pau Amukhana Bisnupur Jilagi Nambo Sava Lekai da Assam Rifles Chatekiba and Buska Mari Lenena Security Force Naching Bamu and Ifare Leba Sigimiam the Chana Kanaba Pikadaba Next Generation GST reforms Hayindi Chanaba Horogani Amasung Pradhan Mantri Narendra Modi in Heidi Varat as the English and any footed Fabugi Manunda Mapung Pana Chokapa Amadi Moromdom Lepchab Lebam or Henaba Magnum the Changsili Pauli Seri.